मरुओइबा पाव पिजरी सिटीजनशिप अमेंडमेंट बिल की मायोक्ता मफम कयादा वाकत मिफम सथखरे नेसोना सिटीजनशिप अमेंडमेंट बिल की मतंग चीफ मिनिस्टर का वारी सानखरे माहेरोई लुप सिंगना पब्लिक मियाम की खनन नैनब मिफम पांगथोखरे अमदी साइकिल थौदुना हक्सांग फहनबता नतना पेट्रोलियम प्रोडक्ट अमदी एनवायरनमेंट कन्नना बहोनरसी हाइना मिनिस्टर कराम श्यामना हाइखरे खुरमजरी मिजेंग ताबिरिबा सिंह तारामना उक्सरी पाव संदोकना पिजरी सिटीजनशिप अमेंडमेंट बिल की मायोक्ता यानिंगनबा फुंगदोक्तुना ngasi मणिपुर की मफम क्यादा वाकत मिफम सथखरे SIC ककवा अमदी ककवा कैथेल अपुनबा नुपी लुपना सिंदुना ककवा कैथेलदा सथखिबा वाकत मिफम अदुदा बिल असि चना हनबा यारोय अखोय पुना थेंगनामिनसी हाइबा हाइना इबा प्ले कार्ड कया सिजनखी वाकत मिफम अदुदा हाना मिनिस्टर ओइरंबा ओक्रम जोय सुसरुक याखी ओक्रम जोयना हाइखिबदा हौजिक लेरिबा फिबम मसिदा पॉलिटिकल पार्टी की खेनबा थमदना अमत्ता ओइना पुनसिनदुना वारेप अमा लौबा मतम ओइरे दिल्लीदा चत्तुना तक्सिलुबा मथौक तारे हाइखी मणिपुर सरकार ने सेम लो ना भारत की पार्लियामेंट ने सेम लो तुम भी आते मरे मसीना माना हो जे कोई मणिपुर गवर्नमेंट ने सेम इबा लो अदु पास तौन बा लोइना ना भारत की मसी लाइबा सिटीजनशिप अमेंडमेंट बिल दा मणिपुर को सोक तनब की प्रोटेक्शन की क्लोज हाथ न बा मकोन गनी हाइदना हाइरी अमरोमदा माहेरोई लूप SSUM MSAD RSF AMMSO AMESUM अमदी ख्वाइरंबन कैथेल फंबी सिंगना पुन्ना ngasi टेम्पररी मार्केट सेता वाकत मिफम सथखरे वाकत मिफम अदुना मरम ओइदुना ख्वाइरंबन कैथेलदा मतम खरा पफम फमनखिदे दुकान सिंगथोंग हांगनखिदे बीजेपी न सिटीजनशिप अमेंडमेंट बिल विड्रॉ तौगदबनी बिल सौगतपा MLA अमदी MP रिजाइन तौ बिल असे सौगतपा लुप अमदी पॉलिटिकल पार्टी सिंग मणिपुर की लैमाइदगी मुथलसे हाइना डिमांड तौखी SSUM की प्रेसिडेंट याइमना बिल असे यानिंगदे हाइदुना दिल्लीदा चत्तुना खोंजोंग चंगशिनमना चुंगनी हाइखी बीजेपी ना हाइरिबा CAB की रूल सेमनी लैरिबा मणिपुर दा लैरिबा बीजेपी अमदी पॉलिटिकल पार्टी सिंगी मखोइना तुमिना असुम लैबसी एकोइ लैरिबा स्टूडेंट बॉडी सिंग अमदी लैबाक मियामना याजनिंगदे मखोइना मरेबांग निंगबो ओइरगदी मरेबांग मजातिबु नुंसिबो ओइरगदी खोलाव असि दिल्ली दा चलगा लाउबिरुचो चिदैसिदा लाउबिरनो अखोई तात तौबा अदुगुम्बा मयाम नुंसिबा साबा माइखुम उपा लुचिंगबसिंग अखोई पामजद्रे अमरुमदा माहेरोई लुप मंगा असिना सिंदुना बिल असिगी मायोक्ता थौबाल कैथेल याइरिपो कैथेल अमदी वांगजिंग कैथेलदा कैथेल फंबी इमा इवेंट सिंगा लोइना वाकत मिफम सथखी बिल असिगी वारोल यावबा चेरोल सिंग याइरिपोक अमदी वांगजिंग कैथेलदा मै थाखी थौबाल कैथेलदा सथखीबा वाकत मिफमदा सरुग याखिबी थौबाल कैथेल फंबी मथक मखा अपुनबगी सेक्रेटरी H बुद्धिपतिना बिल असिगी मायोक्ता चंगशिलप खोंजंग खुदिंग मक्ता थौबाल मियामना सरुग यागनी हाइखी सिगी बिल असिना चनखिबा तारगदी अवांग नोंपोक थांबा मणिपुर यावना अचुगम लमदम असिदा अचौबा मैहौ लांपोक अदुगा अचौबा मिसि मिना अमा सुंसोय सोयदना लागनी हाइबसे सेंटर लाइंगाकना मसि यामना मरम चुमना मसि खांगनबा मथौ तारि दुगा अखोइगी थौबाल कैथेल फंबी इमा इबेल सिंगसु असिगुम्बा खोंजंग असिदा अखोइ पुन्ना हौरक इहौदा अखोइ पुन्ना हौगनी हाइबसिमा आई थमजगे तोंगान तोंगान मफम कयादसु क्लब ऑर्गेनाइजेशन अमदी मैरा पाइबी कयाना बिल असिगी मायोक्ता वाकत मिफम सथखी बिल असिगी मतंग दंगसी नॉर्थ ईस्ट स्टूडेंट्स ऑर्गेनाइजेशन नेशो की मिहुत कांगबू अमना चीफ मिनिस्टर N बिरेन गा उनादुना वारी साखरे वारी साबादु लोइरबा तुंगदा नेशो की सेक्रेटरी जनरल सिनाम प्रकाश ना फोंदोरकपदा
ngase yupung tara mathoi makhai taba matamda chief minister gi office tagi nesho ga wari sananaba chepau pirak padagi chief minister ga unakhi neso gi maikai dagi chief minister na manipur miyam gi damakta bill asigi mayokta lepiyu lakadori batang kunithoi da awang nongpok lamdam gi chief minister singa union home minister rasnath ka unagadori ba asida bill asibu yaningda bagi marik chumba wafam thambiyu atopa state ki chief minister na lepago manipur gi chief minister sumiyam gi damakta lepiyu haiba wafam thamki chief minister gi maikai dagi su bill asida close ama haptuna yelhomi sing kanana bagi wafam khanghan khre amadi manipur people bill SNPB naba takshili masigi chapchaba ama khangdriba phawbadi bill asigi mayokta lepli haiba wafam phongdoraki haina sinam prakash na STV news ta phongdoraki wafum du thamdana ba nazabani aiga laiba business group sincha mai mai lamda minority ta gadana dibra muthiba mai loina dibra da thenari ba wa mai loina thenadana abuna ma loi muthi da gudegi convenience aduna matam su leitrabani na kamai to gudano hanguni aduma kana honari aduga loina mai people bill ju pass tawna ba yam kana honari aiba CM gi side gi thame CM na phongthok pire madudi bills na dilomi kanjana ba protection tawna ba kulo sama hek yaw dringai di mahak su bill se gabanga mo bill su oppose tawni haiba abon du thame Amaromda Citizenship Amendment Bill gi matangda Mahiroi Lup Taruk MSU MSF Desam KSA Suk Amadi AMS na sinduna Manipur University ki Centenary Hall da miyam gi oiba mifam ama pangthokli mifam asida Dr. Lokendra Arambam na moderator oiri tongan ba resource person kaya na saruk yaduna sathari Imphal Hotel da pangthokpa saksham listing ani tara mapan Oil and Gas Conservation Awareness Drive ki manung sana saksham cycle day gi thorom ngasi Imphal Hotel da pangthokre thorom madu da Consumers Affairs Food and Public Distribution ke Minister Karam Shyam Hana Manipur University ke Vice Chancellor Oiramba S Tombi Transport Commissioner M Lakshmi Kumar Yau namyoi kya nasar kyakhi Bharat Petroleum Corporation Limited na sinduna pangthokhiba thorom madu da Karam Shyam na Nauna ring road sembada cycle thonaba lambi hapnaba thorang leire aikoina cycle thobagi hainabi haudoklasi masin haksang phahanbata natana petroleum gi product kanba ngambata natana pollution su thokhallaroi haiki aina manipur da lari ban harol singda apil lam khak tawjaninge tharena khangma potse adi kilometer ni hum thobagi manga thobagi marubam gi yumdang hak chatpase akoi car tonga sakhumje cycle thawraga satche madugi kanabadom mana phangane laipaki wina kanagane aduna normal life to lariba maruina younger generation singje afaba matau tamba sidi kudak da tamse aduda sakhot balakani tungda Imphal City manung da sat kadaba cycle rally amasulam thaki Kumbida ahanba oina nauna saba lamdamasi nupi singna fisalosa tawduna iramdamgi oiba pothok sing marang kaina puthokna ba pandamda kumbi thingel lekai da handloom and textile industries ke center ama kendrugi MLA SB ranangasi hangdokre thorom maduda kumbi municipal council gi chairperson W Priyoranjan vice chairperson L Babita yaunamyoi kyana saruk yakhi kumbi multi industrial cooperative limited society na sinduna pangthokiba thorom maduda MLA SB rana Anauba technology kaya sizinaduna nupi singna fishalon sa tawduna samitlon hena phagatpa ngamnaba lamdamasigi pothok hengat hansi haiki Masi modern technology masi aiba training chalu campus masi ga koi ga hek ani ke samtin na banga makadi akoi chahi chupa al koi isna sigi mathau sigi adam sudra lai agani haiba gi makadi line da kattani akoi masi Kara mato na maramdi chuna daba, chana daba, koi mayam sumdoi koi hairoi, tau busu kana roi, aduna kana kadaba potse koi kharapit, tau bu hausi haibagi damakta koi masima, koi wana bani.
Center asigi proprietor PS Dhanabir na haikibada ahanbagi oina fishabi chamada raw material sing pithaba haure isagi pothok marang kaina puthoktuna mipal tangnaba state ama ohenna bahotna minarasi haiki magi wages in common to putting pangalakanda akogi nupising the empowerment mako the state jama ko se thong lambi se da leina no panjam da high the center seina miyam da koi ai ngamjaba level da ke koi miyam ki support ko na koi maru na dai ta lobiri badi koi pisabi sing ali oja sing na ayam dai ta lobiri hai na lobjai Citizenship Amendment Bill gi matangda North East League ama semduna Supreme Court ta case ama file tawduna thengnabana achumba oigani haina hanagi MLA NEIDP gi Vice President S Kunjakishore nangasi tera kaithal da leiba NEIDP gi office ta pangthokpa Paumi Singa Unabada Fongdokre, Party gi Luchingba Kaya Susaru Yakiba Paugi Mifam Aduda Kunjakishore Namakhatana Haikibada, India gi citizen Nataba Myoy Singda Social Security Amadi Social Justice Piba, Economy Amasung Political Right Lehanba Haibasi, Awang Nongpok Miam, India gi citizen Natte Haibacha Manai, Awang Nongpok Lamdam da Hena Mi Painingai Oiribadi, Anaba Bilasina Maramoiraga Atopa Mapamdagi Masing Kangdana Sangsilakadoriba, illegal migrant Kudimak Apan Bayaw da Changhalak Payabagi Kudong Saba Pibaga loinana document yaudrabsu sanglakpa yanaba lambi phatpa oina thokani North East ki luchingba sing punsillaga Delhi da protest tawbana aphaba oigani Manipur kannabagi damak mathau tarabadi thawai phawba thadokpa yai haiki Choi the plow loan of Quimachin, Dana, Tom, the Quimachin, Tom, Matusu, effect, Lerangani, Togo, quite effective, Queen at Hazard, Dilly the Chalaka, one of the strongest the which protest of Wama. The gap we can end the Kanjaki of the Git. Number two BGP Western, number two Congress Western, number two CPI Western, or a total local party Western. A quick punching about the Kawa, CWG percent of Havigre. What the color Gatita Sena, Mother Changa expenditure Primaxe, Masakoi, Biatone Habitat, the Sena, notice in that development party, stay never. Ngase pung taruk rom taba matamda Imphal Hotel mamangda tata truck amaga auto rickshaw amaga thengai nakre auto driver sokpadagi hospital la laika nakre Yumnam laikai lairembi lampakta poirai ithiba lupna sinduna handak pangthokiba imoinu iratpagi thorum aduda miyamna kalakhiba cheng amadi manama sing yauna senpham sing mongsangai de leiba oles home da leiriba ahal sing da khudol tamkhre Paugi Marathana attend a break amatang lojari. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Northeast Ahanbo in a National Housing Bank wholly owned by RBI license Pankraba Ministry of Finance Department Financial Services Government of India Sarfasi Act 2002 ki Makada Financial Institute amo in a Sakangraba Pradhan Mantri Awas Yojana Housing for All Mission ki Makada subsidized loan pi bada mangzil thariba Pansoibi Housing Finance Company Limited amadi masigi subsidiary companies singi sister yauna punna branch tara hum doyang dukjare miyamna financial facilities sing lobi na bading sing jare Pansoibi Housing Finance Company Limited and its subsidiary group of companies. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Angang singbu smart oina mari makong chumna parents singa anak pa mariga loina na bukachari live school garigi pre nursery dige class 10 fawbagi anowa admission hojare school asna angang singbu oja singna kupna electronics ki mateng loduna takpi tambi petana tana angang singi mayum mayum da chatuna matam gi e paw phawna duna angang singbu afaba maru changma mi amamam ohen daba yadi haiduna hona jariba live school ni admission to biduna yengbiu nupa amasung nupi ki boarding ki khudung chaba pijari akak nawa sit khara khaktani. With the world-class infrastructure with multi-purpose outdoor hall, kid-play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School Made. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait?
Preventive cosmetology now in India. Hangbiragani ima diarida milking machines khutna sangom sumbagi awaba leiraroidaba yamna luna nana amadi hygienic oiba mawongda sangom sumba yaragadaba milking machines ungkhayamde dum sanmari manga si dum sumbang ngam kawaga sangom hidokani hayu wafam leitra sida sangom sumbasina iji thoi haise ko adum oide hari jangna dum jana dum thoi Amukana taramlok sari makhataba pau Sangai Progda Leba Fse Godown gi maning thangba sarukta poni sagol ama ngarang numidang siduna leiramle desam gi thomi kumam grandolin na lengak na poni kannana ba paikhat kani hai ki ba thabak sing adu paikhat tabadagi poni sagol mafam khangdana siba yawrakpani haiki Manipur government na poni conservation policy mayam ama sembi gani hairaga masi bo semdana leibase masina su maram mo kana sagon ri sibani mamang hakta sagon mayam ama sibagi akoi mayam ama khangi mayam su loina ubiramani cover da kaida adubu lengak na makhoi gi mathakta kari action lokhat tigrage haibasi hangjani mo famdun kari report sembi grage kari inquiry tawgrage madugi report mayam do puthokra brasini hangjani ni gadi Konsam Ongbi Tensubam Ningol Rebita Kobi Jahi Kuntaret Rom Surabi Nupiama Satkiba Tangkuma Pangi Ayukta Yumdagi Tokibadagi Ngasi Fawba Thiba Khangdre Hairi Mahak Fit Mari Inchi Taret Lom Wangi Kuchungawi Mahak na Yumdagi Tokiba Matamda Panek ama Setki Angang Machugi Sweater ama Litki Kanagumbana Mahapu Tengnabirabadi Manak Nakpa Police Station Natraga Na Chau Chingdong da Leba Konsam Inauda Pau Pibiu Hairi Sotharaba lamdamama mimanaba thakta pukhatna hotnabada education na achoba thodang lawri haina social activist ngachonmi ramsangna phongdokre wafam se tha se tang tara manga dagi hauraga kunmari da lushingadaba jingsho katamnaw long ZKL na sinba Eastern Naga Student Union gini futaruk suba General Conference cum Sports Meet ki thoromda mahakna phongdokhibani tha se tang tara nipan da pangthokpa thoromaduda makhal mathel kaya ge sports sangdamnaba Jago Isai Amadi Miss ZKL contest supang thoki Chayesi oina Chungka Village ki Mighty Kaisingna ZKL gi Miss ZKL gi title lauki Khulkuntra Mari gi naha singna conference cum sports meet asida saruk yari thoromasi kari gi dama pangthokpano amadi masina tangkhul naha singda kari kanaba pi haibagi matangda ZKL gi president Longrayu Kaisingna wafam kaya phongdorakli The main objective to organize this event is to get together of the various youths of our areas once in every 2 years. We have taken up various activities like game and sports, cultural program, literary items, beauty queen contests, etc. So my humble appeal to all the walk of life, especially those people living in Manipur, is to come and witness the various activities we are taking here at Chatrik Village. Thank you. Ichamgi General Secretary Su Oiramba Ngachonmi Ramsang Namakhatana Kamjong District ki Chatri Manipur gi khwari Sotharaba Khungang Singi Manungda Amani Kamjong District Headquarter gi khulasi yoba kilometer 38 sang balambi asi PMGSY gi makhada kakpa oirabasu ningthina kaklamdabadagi nongzu thagi matamda mi chatpa yabagi phibam leite ana layeng amadi ising gi matang na sukham thengna khudong sadaba mayok nariba asi awonba purakpa pamba BJP gi laingak namyang gi yenglaga kokhan biu haiki ya constituency sina khoidigi chawba constituency ama oiraga 52 years Manipur gi politics yaure hairagana hojik phauda leiriba chatri khulensi electrified oidriba extreme border ni haina mayamna yobangam daba lambi thong phajadabagi yobangam dabagi maramna hojik chatri khulensi yam backward oina lei asingatana khun asingatana leiriba border ukru district ki hojik kamjong district ki border khun mayam ama asumna ya backward yam na leiri haibisi media ge khudang dagi ai Manipur sarkar de appeal mazama tujage Republic Day gi mangoi na police na mafam kyada akanba mong da section thorang lokhalakli ngasisu police na thangal kaithel gi mafam sing temporary market BT road rupmahal tengna chungba mafam singda ayukta combing operation chathakre nupa kuntra humdoi amadi nupi tara taruk mari leinaba che chang yauram dabadagi makha taba verification gi damak city police sinakre
Amaromda Imphal East Police na ngasi ayu khurai namdai bamlekai da combing operation chathakre mari lainaba se sang yaudabadagi mioi mari Porompat Police ta sinakre. Salai Holdings Private Limited na Kaitel Singda Thamna ba dustbin satruk gedo da khusinarakiba adu ngasi Kaitel gi mafam singda thamba hokre. Imoinu ima Kaitel da pangthokpa achamba thoram amada City OCN Ingosa Salai gi advisor su oriba ISTV News ki Editor in Chief Brozendra Ningomba yauna mioi kyana saruk yaki Brozendra Ningomba na Salai na piri ba dustbin singa simiyam na ningthina sizinabiu haiki. Anan habit se makoi Eastern Europe ki kamudalai not only Europe akoi Asia gilam oriba Singapore Bangkok Thailand makoi dasulai kana sul site sorok to nap site lok site akoi site yembio but si bazar site lambi sal mom mumpung kremo akoi samak yes including myself ai samak ku yauna kar motam da sini attitude is sinable saukhat attitude have se isa de kismana adum laksabane aduna aikona compare to matamda aikoi isamak aikoi attitude che yana clear oi pom sangi aina aksang da nuaitre aiki kenom nuaitre na aina apam potsak ma to tu hundok pa thadokpan kanu to matamda mi atop ma tung da lak to ba nak ta sat li mi sing da kari feel to ga habisi aikoi khan thaba ma thok tai City gi OC and Ingo Chana Lebak ama Saukhat pada Luna na thamba haibasi lamdamadu gi mioi singi makha pongani ngasi khiliba dustbin sing asisu miam na isa gi ni khana ningthina sizin aduna lamdamasi Lunan pamapham ama ohensi haiki yam phajaba mawangda khoi gi categorize tawraga metal gi glass gi vegetable gi khaidoga sida khoi gi nappi thari masi haying uroi deini khwai wa baje Haying Salaina, Sigi Poche, pick up Torga, collect Torga, Haying West, solid West plant the Pumatamda. Makotagi, no, how would look and do the other. Haibagi one is the Kananta Chitari do Yengoi, the Gale with the Patadamani. Vegetable upon metal upon the glass upon the Ibeleroi. Ako na ngang ubat sa irubso abon natin city awareness pa na birgang sa igi civilized ba civic sense pa na yaw ba ako gi nagarik sing na oira ba matamda tawr kada ba masama tanda concept yaw ra ga tawr kada ba tabang ne ba Kedogi President Manitona Kachel family BMD miyam na dustbin sing asigi kana ba lawbi wamadi masibu akai atoy thukan biganu haiki koi Salai Holding Private Limited na antaki tang kuthraga mathoi bai bai nimite piram ba ke do piram ba 10 pila requirement market na thamba se the requirement kitchen da lai bai mai ben singda lu nan ba taru lu nan na pitam ta hari ba kitchen da thambi ba 10 pin sing ngasti hona mafum chan pot sing se thambi yu haina ke do market thamjari Ujala scheme gi makhada Nauria pakhang lakpa kendra gi manungda mioi nifuga manga yum na changduna lem na gas connection pi khre ngasi local MLA Subhas Chandra Madi Nauria pakhang lakpa BJP mandal gi mioi singna paikhat khiba thabak adubu miyam na apen ba phongdorakhi MLA Subhas Chandra na yum da chatuna miyang gi award apa sing punna khangmin na ba wakhalon da khongthang ase paikhat pani haiki aduga karaba matungda na jila prasad oiro pradhan oiro member oiro MLA oiro ningthogumna chawbagi chanabi je masigi system ji pura model ma oina Nauria dagi audoki aidana koi miyam gi pakhulu yaibese tasengna Nauria pakhang lakba kendra gi minai uijegi na ikoi miyam gi seba tawgi thokjeribe koina ningthogi saklon loba madu niyom na yadi sumde maram maduna ikoi ngasi dagi horaga ikoi miyam gi matam dudai koina miyam ga yumdong changna pumin paumin na ba ngamja hogdrega na hairu khiba miyam do ikoi pradhan mantri Narendra Modi na putholi scheme jina ngasi di yumdong changna gas ase piraga koi Narendra Modi gi maramda amadi koi mandan gi maramda party gi maramda pumen paumina dana amadi Narendra Modi gi sing phajar scheme si haktheng na masa da yohon bagi pandam dai koi BJP mandal Nauria pakhang lakpana pangthulu scheme si ayam praja singi kamenda yamna haraukta yamna nungai ba phungdok piri Ayush Care Wellness Center Sagolban Moirang Leirak Nepram Menjor amadi Youth Rising Star Club ani na khusam naduna kwa karthel haino khongnembi thoksom lekai community hall da lemna laing bagi kem ama pangthokre center sig ahan ba mapok kumon ga mari leinana pre medical camp asi pangthokpani hairi
ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯍꯦꯜꯊ ꯀꯦꯝꯞ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯟꯖꯕꯅꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯀꯦꯝꯞ ꯑꯁꯤ ꯃꯌꯥꯝꯗ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯖꯕ ꯑꯣꯏꯅ ꯑꯌꯨꯁꯀꯤ ꯂꯥꯏꯌꯦꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯖꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯌꯨꯁ ꯀꯦꯌꯔ ꯋꯦꯜꯅꯦꯁ ꯁꯦꯟꯇꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯀ꯭ꯂꯕꯁꯤꯒ ꯈꯨꯠꯁꯝꯅꯔꯒ ꯉꯁꯤꯒꯤ ꯍꯦꯜꯊ ꯀꯦꯝꯞ ꯑꯁꯤ ꯁꯤꯟꯖꯕꯅꯤ Thangal Kaithel de Leiba Jalan Provision Store Building Mathakta Uriya Community Singi Oiba Jagannath ki Mandira Mangasi Hangdokre Imphal Khaktada Uriya Chahum Lom Lai Hairi Sri Sri Joy Jagannath Samas ke Petrol Member Oiba United Bank of India Imphal Branch ke Assistant General Manager Raghunandan Somantana ngasi hangdokliba mandir asi matam kharagini Manipur ki Chief Minister da mandir asi ki tung koina satna bayaba mafam ama pibina ba taksil lagani hairi Polling station Kuntaruk Leiba Thanga Kendrugi BJP Thanga Mandalgi Oiba Mifamama Kaibulda Leiba Mandalgi Office ta Pangthokre Thoramada BJP Manipur Pradesh ki Vice President M Asni Kumar Yauna Atai BJP ki Thaupuba Kaya Susaruk Yaki MP election ki Matangda Kupna Khana Nainaki M Asni Kumar na party ki Myoy Singna grassroots tagi Hauna Thabak Tobina ba appeal tauki Loshilak Padamaroi ba pau amuka na pizari Citizenship Amendment Bill gi mayokta mafam kya da wakat mifam sathakre Nesona Citizenship Amendment Bill gi matang da Chief Minister ga wari shanakre Mahiroi Lup Singh na public miyam gi khanat naina ba mifam ama pangthokre Hamadi cycle thauduna hakchang phanbata natana petroleum product amadi environment kanana bu honarasi haina Minister Karam Shyam na haikre Meeting tabiri besingbu amka nak krumjari